Ahanbada Maroiba Pau. Kaman University Entrance Test Pangthoknaba Lauthokpada Maitailon Yauroktabagi Mayokta Federal Student Organization Kanglaipak Phekzongna Khongjang Sangsilagani Hairi. West Bengal ki Birbhum da Miyoi Nipan hingna mai thaduna hatkiba thokdoki case ado Kolkata High Court na Central Bureau of Investigation CBI da kusindakre. Amadi handakti pasoi kendra da vote da paisana satkide sapong keba mai pakiba ase praja sing miyot khanba haire haibase mayek seng na taklei hairi. Poni TV na sandok saba Manipuri pau ming tabire basigbo JOYSHREE natram noksari pau sandok na pisari. Kaman University Entrance Test pangthoknaba lauthokpada maitailon yaurak tabagi mayokta Federal Student Organization Kanglaipak Phekzongna Khongjang Sangsilagani haina phongdokre. Ngasi Imphal ki Uripok Basaspati Lekai da leiba Thambaljau High School da leiba Loop Asege Office ta pangthokpa paugi mifam amada Phekso ke Education and Library Secretary and Rikes Mangang na haiki. UGC na logduna February thada pangthokiba net ke examination da Manipuri loan ge oina maitai mayekta question semlakhide maduna maram oiduna mahiroi kaya net exam thakide handak UGC na India da laiba University Yankai Mari da graduation dagina MPhil PhD fawage ming sangadaba Kaman University Entrance CUET test ama pangthoktuna chaliba academic section asidagi University singda ming chanba yaragani haina lauthokpada maitelon yauraktaba asimak aikoige lonbo karisu leitana lobani sathariba thawong ase India lengakna Hindi amadi Sanskrit lon khak miyang thamba phurup macha singe lon culture bo khongnet nabani amadi namthabi bani haina loroidabagi maram leite English aniga taruk tage class 1 dage maitai mayekna mahi tambiba haukibana ngasidi MA third semester fawa tamlaklaba ase fawa Manipur lenga Manipur University amadi language directorate ke maikai dage karingumba masak thokwa thabak amata paikhatre lairik fawa chada humpho hena Bengali dage maitai mayekta onthok tana leire asigumba phibam asida Manipur University amadi language directorate na Khanaraga mathau taba thabak sing laukhatpiyo maduna taba tarabade phekzongna khongjang sangsilagani haiki Students Organization Phesoki Secretary Education and Library ki thopujabani hojik chaliba tha sigi nahan tang kun gama thoida University Grant Commission na koi public notice ama koi gi India ki oina leiriba University Yankai Mari da graduation dagina MPhil PhD fawa koi gi Kaman University Entrance Test sama pangthok laba tungda koigi University sing asidaida bhai tamna bagi thabak thorom masi koigi April tha dagi hogani haiduna notice sama thoklokliba asida moina notice asida loan tarahumdoi di yauraga major level loan tarahumdoi di yauraga ekoi Manipur gi koigi meitai loan budi yahon biraktaba asi ekoi gi oinadi yamna laibak thibani aduna masi gi matangda koi Central University so oriba Manipur University amadi language directorate na athubada pau phongna biduna saigi masigi matangda koigi agupa waron karigi damakta yahon biraktribano haibudu ikoida khangan biraknaba West Bengal ge Birbhum da haukiba leba pokpa numita thokiba miyoi nipan hingna mai thaduna hatkiba thokdoki case ado Kolkata High Court na Central Bureau of Investigation CBI da kusindakre haidi Mamata Banerjee ki sarkar na case ase Central Agency da pihandanaba haijaba laikibani panba yabadi haukiba March ki tang kunni thoida Birbhum ge manung chanba Rampur Hat town manakta leiba Boktui hairiba khul asida mop amana nupi taruk angang ani yauna punna miyoi nipan mayumda thonglon silaga hingna mai thaduna hatkibani crude bomb attack amada Badu Sek Kauba Trinamool Congress ki luchingba ama hatkiba thodok amaga mari leinana laman khumba oina miyoi nipan ado mai thaduna hatkibani haina thajanari thodok asegi matangda Chief Justice Srivastava amasung Justice R Bharatwas yawa Kolkata High Court ke Division Bench amana CBI dal lagliba April ki tang 8 fawda case asegi progress report fikhat langna baso khangan kre hairi
Handak pangthokiba Manipur Assembly Mikhalda BJP ge ticket tagi mai paklakraba pasoi kendra ge MLA Sapang Punjakeshwar Kebabo Ramji Kabui Khulgi miyamna taramna okre Ramji Kabui Khulna sinduna Khulgi Community Hall da pangthopa thauram aduda Ramji Khulgi khulakpa Gangwilung Gangmei Khulgi Shal Golmei amu amasung Timigai Kangmeina maruiba mioising oina saruk yake Thauram aduga mari leinana Khulgi khulakpana natki oiba potlam kayaso MLA da khudol tamki Ranjita Golmei Kauba Kunja Aman Haike, Handakti Pasoi Kendra da Bhota Paishana Satkide, Apaba Mating Laiba Ichang Tawa Sapong Kebabo, Assembly Tamna Pokalak Liba Asimagna, Praja Sing Mihut Kanba Haire Hibasi Mayak Sing Natakle. Miyangi Tabak Tawada Matam Laiba Kibikta Mang Tadunata Laklaba Sapong Kebana, Pasoi Kendra Asi Sakotpa Kendra Ama Soidana Oirakani Haina Mahangna Fondoke. Handakti election asida Aishasina Sakre Minungsi amadi samaj ni khanba ikoi kendra ki praja singh ni haibas daman mato oi maramatuna ikoi praja singh na kamuke bagi full determination hard work energetic adu kumagi waklo lukhan mangaram na praja singh na mot amato ne lemin arga nasi tamogo assembly yokna ikoi ge pasoi gi praja singh na hindi ne adu ki sumatakka handaki general assembly election last night Mamang sida kamu na thamki ba magi manifesto hai batare mam amakat ta thamki praja singh ai bu nusibiu ai na leba phaguna kai maka batara gadi next day first day hai ba numi chita ai maha thabak to ni hai bise ngasi kamu na ngam thok ki ba wapam adu thabak ko oina ontoi Thauram aduga mari leinana Pasoi Kendra ge MLA Sapong Kebana haike Mahak hai singba MLA ama oijage aduga Pasoi Kendra so smart oiba Kendra ama ohenge mahangna chaluba mapang khudimagta nongan baga thabak amadi soidana tawi hairaduna Ramji Khul asigi oina hayengdagi thabak horagani haike Ramji Khul asi tha taruki manungda smart village ama oina onthokani khwaidagi lairaba MLA Sapong Kebana thabak khwaidagi tawa MLA oigani hainaso mahangna miyamda thajaba piki Tabakra tawin khale sengna haroda for the last 20 years here masigi lekai sidai se maru pamra je kuisi kui anawagi prerna ita chalu prene kudai kita ngatak torga kui anok chai minggunya panjatra kesu sidai nya lele se 20 years for sorin tale nya se dirman aloi me am le gidre parat ta sai no me am le gidre koi ta mute so ai one dia ko de camera one dia ko de ramsi ko likai ai ko gi dong ke so prarthana to de shoda to khra to bse ai ga to wo no ga do na te to ti me ana ko te do ai ga si la tsering si da me am de ge ai na apu no ga ti to ngi jaga puding gi ai na tsat pak pak ke ai thawa ma next day da pai ka te ya do nga si nu si bi na tha bi na ya bi da na ko le ko bi sai ai मैमदा हमनी मैमदा अपील तौनी मदुरी हयिंग दगे करी थगे पाकेट चौ खेंगे अनाइना चसगर मतुंगा मैम हनरगा टेलीफोन दा रुंहाय बिरो इबो कॉपी के अंदर का होगे सीतो सिमा आने बाय बियो हतो हयिंग दगे होम दगे न तजामा पीदे नगति Malim dagi polio maru fangna mutat nabagi pandamda sangsilakpa khongjanggi saruk ama oina Laibak asida so pigleba angang singda polio pithakpagi thabak khumangyang na sathari khongthang asigi saruk ama oina Manipur ge district singda CMO singna luchingduna ngarang dagi booth singda chahi manga fawagi angang singda polio drop ani pithakpa hokre ngasi nini chanba numita Bishnupur district ke health and wellness center Tinungai asa worker female health worker amadi helper singna Tinungai ward number 5 amadi ward number 9 da walhuba angang sing yumthong khoding changduna hidak pithakre loinana ningthagong kha khunong mamang ward number 3 da so polio pithakpagi thabak sathake district asigi health and wellness center Pubala gi ward number 1 amadi 3 da so yum da chatuna polio pithaknake Paugi maraktan aten break amatang luzari
Ingi hidak kappa, dressing tauba, blood sample loba, rice tube hapa, catheterization hapa, enema tobinaba, experience laidaba, nurse amati doctor thibada awaba, thengnabirabadi, wabiraganu, Medlane Home Nursing Care Service Manipurna, Pungkun Marichukna, Adom Giyum Latuna, hidak kappa, injection piba, dressing tauba, feeding tube hapa, catheter hapa, amadi, makal kya ke anavasing, experience laidaba, doctor amadi nursing, lactuna mating, pangzari, Akupa Marol Gidamak Medlane gi helpline number 920-598-7988 Amukasu 920-598-7988 ta call toguna tanabiu natraga Google Play Store gi Medlane app download toguna booking towi Break ki matung da mayam butaram noksari makataba pau pizari Sandel district ki manung chanba nungauro bilas manakta thokiba lambi ki accident amada miyoi ama laikhidre thawdok ase ngarang numidang pung 8 minute taba aduaida thokibani hairi speed yangna tharopa alto car amaga palen lom dagi lakpa bike amaga thomjen nabadagi laibak thiba thawdok adu thokibani laikhidaba miyoi adugi masak maming khangba ngamdre Manipur Pradesh Youth Congress Committee ki President Mahananda Singh Nunglepam mahakna pairiba pham thadokre Mahakna President ki pham ase resign tawjarage haina Indian Youth Congress ki President Srinivas BP da aiba cherol ama pishinke Mahananda Singh Nunglepam 10 Uripo Constituency Assembly da handak pangthokiba Manipur Assembly Mikhal da maithi hokibani Arunachal Pradesh ki ahanba IPS officer Robin Hibugi Biography Handak Olympian Mary Kom Amadi Mahatma Gandhi ki Mashunupi Tara Gandhi na Fongdokre Biography asi Thamni Khamrangna Ibani Amasung Chennai gi The Walnut Publication na publish tawani loinana Lairik asi Rashtriya Sahitya Desk Publication na Makhatana Hindi das Handoktuna Fongani hairi Punsiwari asida IPS officer Robin Hibo Special Commissioner Dalina Naha oiringaida mahaki pongnafam Arunachal Pradesh da mayok narakiba awaba kaya mayek sengna iri loinana Robin Hibuna Metropolitan City singda North East macha singda mateng pangnaba lokhatpa khongthang kaya su lairik asida yauri lairik ase Amazon amadi Flipkart tagi online gi khutangda amadi Walnut Publication dagi shu laiba phangani hairi lairik ama yonbada phanglakpa lupa tara Robin Hibuna Chalaiba Helping Hand Sign Mingthonba NGO asida donate togani hairi Aroibada maroiba pau amohna Kaman University entrance test pangthoknaba laukthokpada maitelon yawrak tabagi mayokta Federal Student Organization kanglaipa pheksongna khongjang jangsilagani hairi West Bengal gi Birbhum da miyoi nipan hingna mai thaduna hakiba thawdoki case ado Kolkata High Court na Central Bureau of Investigation CBI da kusinakre Amadi handakti pasoi kendra da vote ta paisana sakhide sapong keba mai pakiba ase praja sing mihut khanba haire haibase mayek sengna takle hairi Poni TV na sandok saba Manipuri Paulo isinjare miyang tabiri basingbo amukhan na khurumjare